Manipur lengak paidiba BJP da songsin kiba state asigi JDU gi MLA gi disqualification case ke final judgment Manipur Legislative Assembly gi speaker gi Tribunal da reserve Touraga Thamkhre. Case asida petitioner oikiba MPCC gi Vice President Hareshwar Gosamina LD Council Advocate Ningombam Buvenda Maitaina Fongdokibada, English Angani Kunithoidagi Chatarakiba case asigi final hearing asi Speaker gi Tribunal da Chathakibagaloinana final judgment adu reserve Tauduna Thamkibani Hairi. Adu Moinamak Athubada final judgment asi Lauthorakani Haibiki Tazabatamli, Amadi Madugi Matung Inna, MLA Mangagi Maraibak Kangbangamgani Haiki. Panbei English Angani Kunithoigi State Asigi Assembly Mikhalda, ZDU gi Tiketagi Mikhal Mai Paklakiba, Thangmoiban Asigi MLA Kungupcham Joy Kisan, Tipaimuk ACG MLA Ngursanglur Sanet, Juribam ACG MLA Muhammad Asabuddin, Churachandpur ACG MLA LM Khaute Amasung Wangkai ACG MLA Thangzam Arun Kumar, BJP da Songsin Kibadagi Constitution gi 10th Schedule na Dil Tauriba Anti-Defection Law gi Makhada Disqualification Case Mayok Narakibani. Ngasi sinadum final hearing loire ajiki high riba JDU dagi Karaga BJP defect of MLA manga dugi duga atopa respondents singi site su senior advocate anina represent away aigi learned brother amana su petitioner o in adugi honorable speaker na fajana tarwa matung da final judgment gi damakta judgment du reserve thamme haina haibirakhe की petition के साइट की दी याम असेर बथाजबल लै अखोन थाजर के 2022 दगी नि सही अनि रोम हेले दुबु ngasi याम थुन यांग न तोक्शन बिनबा अथुबदा खोय जजमेंट जो लाउथोक पिरकनी हाइबगी थाजबदि लै